Pausidi Yumfop Ifamaro Pau Kharab Tauchiri, Assembly Mifamgi Yenglaga Congress MLA Kunmari the Whip chalaikhre, Congress get no confidence motion ahum soidana Khanagatra Haiba Aruba Oide. Chalibaga Stara the Famgadoriba Manipur Legislative Assembly Nungju Mifam da Congress that Mangjona Tangalaki Balangakpo, Tazadabiki motion ahum, Kanagadori Basiki Mang Oida Masigi Legislature Kunmari da, Line Ahungi Whip chalaikhre. Line ahungi huipadu Congress Legislature Party huip oidba konthojam Covindas na Kodirek Piraga Hokiba July Kuntarita notice on the Thoktuna Salaikivani Hairi Party na Loropa period the Soit and the South Kadabani Amasung Port Pigadabani Hino Hip Salibada Ming Paliba Congress ke MLA Kunmari Aduki Manu da Congress na Mangjonana so cause notice Speaker Basagunbal Assembly Constituency ke MLA Rajkumar Imo Wangkai AC ke MLA Okram Henry Lilong AC ke MLA Abdul Nasir Wangsing Tenta ke MLA Paunam Brozen Wangkoi AC ke MLA Oinam Lukhoi Saikul AC ke MLA Yamthang Hauki Singhat AC ke MLA Ginswan Hau Saitu AC ke MLA Ngamthang Haukep Yauri 10 schedule ki matung in huip habis ki mayuk ta kana komba MLA aman assembly ki floor da lansilaga atoba party da vote pi ba iade kari komba vote pi ba taraga di just oil speaker ki mamang makta da thokpa thodok ni na makhata na notice issue tawduna vote pi ba ki maram da wa hangngai oide khudakta mahak disqualified tawre haina loba yai political naina basina phongdok na rapagi matung in tha aski tara da nong makhaki oina phamnana ba Thaurang Toriba Manipur Legislative Assembly Mifam Asida Congress na Pukhalakli no confidence motion ase Sungsoi Soidana Khanabagi Ayaba Speaker na Pirakani Haibagi Thazaba Laite Panajam na Maram Chaba Amasung Rule na Yaba no confidence motion Pukhalagasu Hosik Ladiba political Gisarang na Pibam Amadi Lebaki Oiba issue Kaya Asi Yenglaga Speaker na Hektam Irai Line no confidence motion Khananabagi Ayaba Pirakani Haiba Thazate Karigumba no confidence motion Asi Khanabagi Ayaba Piba Taragadi BJP ki Lengak Sagoliba Congress ki MLA Kharadi Nauna disqualified Tobi Asu Wathok Amalakani Masi Laktanabagi Pambai di MLA Sing Adu resign Tozakibana Tragana no confidence motion Kanadaba Ibasno from Toki Masiki Sumatata BCP Lengak Manung the Lucing Basin Bagi so Wathok Amalari Wathokasi Auzik Pabi Wenade Waroshan Purpungam Dre MLA Singi Masin Hangbal Loraga Delhi Dahan Kibo Observer Aniki report Kada Yokrabagi Hiba Kangdri Asikumbatan Pamda Bot Lonabayaba Mosanama Kanaba Hibasi Lengak the Sogi Aire Atopa Pau Amadana, Punjab to who Chenba Yuu Thkpada Siba Amaga Sukhre, Touba Aduka Marilena Police Nam Mioi Amaga Fakhre. Punjab the Singdaba Amasung who Chenba Yuu Thkpagi Kutung Tiba Touba Mioi Taruk Amagasu, Nauna Shiduna Puna Siba Mi Masing Samagatara Yaukre. Touba Asiki Matangda Punjab Police na Aina Yadaba Yula Lon Basing Matakta Chatrakpa, Operation that Lalon Bamioi Ani Yauna, Mioi Taraganito Amagasu Fakhre. Margasida SBI na high proud call singdagi Cheksinbiyu Bank ki offer itra sadura customer amade miyam da call taruktuna lana paisa deposit to high pa ATM ki pin number amade internet banking ki OTP ne singba hanglapa proud call singdagi Cheksinbiyu haina State Bank of India SBI ki regional manager Girindra Sharma da pawmi sing unabada phongtorakle Girindra Sharma na high handak nambol dagi nupi customer amada bank ki computer operator ni haiduna call taruklaga e mudra lol loba yanana ba Lupa Lising Tare deposit to Haijinduna Peisa Louthokkadabagi Hotnaramba Tengnarakpadagi Miamda aware Oinanabangachi Pomising Mamangda Pongdok Jabani Case as it Tengnabadagi Ekoina Kodak the FIR Amachanduna Police the file Toukhre Police Nas Otuba Madam the Pagalagani Hibaki Tazaba Pirakle Matang Asid hanging with the bank the Laglipa customer Kudimag Literate Oide Maruina computer gi Matangda di Hena Amuka illiterate Oi customer illiterate Oi hype Oiba customer Yamna Lay Aduga e motor lol Hariba Makal Ashisu completely online basis the Togduna account of Paisa Adum Sanjarakadaba Makalki loan ne Mashida computer Amadi online gi Matangda Kaya Khangjadabasingda Chaba Louduna Oida Padaba Haijinduna Peisa Louthokkadabagi Touba Kaya Thoklakli Maramasina customer Kudimagna Amadi Miamna Asiguma Sasanaba fraud call sing Asidagi Cheksinbiyu Quite Pabadi Sing never later, but the Isagi account hung never branch to the Satuna branch Adugi, manager Natragan officer sing the Hangba Asini, Adubo. How's you COVID-19 Matam Asina local like Amadi Mafamka containment John Louthokibana, Satoxes in the customers in the Oabakaya Mayuk Naramgani, Maramaduna, Sing never labor Matam the SBI. Portal sang to the SBI, the direct call to the Amade mobile app Sinabiu, Aduga, Sasinaba proud call sing the Cheksinbiyu, Ainasu. Girindra Sharma Makataki, Arabic content sing a Simaru Pau Karasi, Pautam Deriva Manipur Local News YouTube channel Amadi, Facebook page, Asidagi, Yang Birapuna Patagachari, Luina, channel lesson atom the Kanarabadi, subscribe, like, and share Tawaka, Yunapuna, Amakahana Tagachari.